Sininausingbu Purantaba Mitina Taran Oxley. Gasmana Hibsu Sinausing Adum Pazaram Kodubu, I yam the Simpan in Adum Parkanda, Shainausingi, Kalakanda, I do mine explanation at Dozege. Pazanaba Tektana, Quaidina, Ngambudu, Dozeki Qua, some Nadum Ninasi. A Sobulanzao, Quigi, nuclear, Quigi, Kulai, Sinabase, Pakton, the rich in Rosing, Dapton of Natana. Indiana, North Korea, Mari, Panaba, Honorably Besse. Sigi, Marum the Su, Maram Mayama lady. Karigino hybrid the North Korea, Karigi, Makwigi Land Mill Shingtara, Russia the Taribno, Lansuna of Gidamakta. White Makwigi Land me, Matoi Cutly, Shinroshing, Liam Nakalan Benati. Russia the Gi, Madui Kanaba Swishin Roshin Kayama, North Korea, low duri. Aduna Quigi, North Korea su Karakara the Gi, Shinroshing Makwigi. Nuclear gi lamjend lambid sakulai bi sinarosh masina maram oiraga isinaroshing khigi North Korea dagi Pakistan da sumbi khulai nunglai sigi matang da akhigi technology kari karana singbse satkigadra haibigi adumba India da su singnaba lay asina maram oiraga North Korea ga nakshananaba adumaina honarakpani adumaina akhang ai singna phongdongnari ko 1950 da North Korea makhoi nuclear sabagi matang da technology asi USSR dagi lawki haidi North Korea gi Yongyon sipab di sinrawsing kitang kaino toba nuai tre ko adu bai irga hapsenge Yongyon Nuclear Scientific Research Center ase link khatna ba hona bada koigi USSR na mateng pangki haina damaina internet phongdo ga damaina leiri ko Amasung Pakistan gi nuclear scientist AQ Khan na North Korea gi nuclear kulai saba asidasu mateng pangki haina dumaina thaznari AQ Khan hairiba misak ase kari haira khangna gebo father of Pakistan atomic weapons program hairga dumaina khangnai mahang North Korea da tarahumdoi rak satki hairi adubu isinirausing sanariba paisnariba singse nongma mairiktagi maijawbi oloi haibisu tambangamde Anisuba Lanzau da Hiroshima amasung Nagasaki da America na thadagiba adudagi hauji phawdi sumba nuclear khulai gi matang asi landa sinaba udri maruoina hojik tawriba se kuigi lan macha macha ko sigi marakta sanction thamjanarakpase maruoina economic sanction thamjanarakpase chanabi mo oire i West Lebangna Russia China North Korea Iran even India gi company khara yauna sanction thamjalai mayamna thajanari base USA gi President Donald Trump lagliba tang kun ko asida wasak logdona nimpu taret suba America gi President oiraglagadi sanction thamjanbagi sanabi lalong ase hengalakadra sini masama businessman ni ko business ki lambi romda trade and commerce ki lambi romda sumaina atingba thamjanba na singbase hengalakadra sine be miyamna mi painari base maramdi mahang masama businessman ni hujikju panjakare ko asida natna Malim ye khwaidigi paisa paiba businessman Elon Musk isinirausing magi maning de lepi ko Elon Musk ki koksu kayama sizinarkani haibigi damaina thajab laidi USA government the Department of Government Efficiency gi thabak pahin khredana ko Indian origin Vivek Ramaswamy ga loinana aduna tungde USA government gi mateng lawrga Elon Musk ki khut sauna thingjilakpa yabagi oithokpa lei haidi Canada gi election da su magi khut thingjilakadawri sinirausing hadakse ko loina na United Kingdom da su magi haibidi khut thingsin base hore khoigi magi tweet amada mana sumaina haiki ko haibidi United Kingdom da Prime Minister panbagi sanabi se muthala kan hanagi ning thau panbagi sasan do adu purakna ba dumaina mana phongdokre den ko maramdi kari maramgino haiba adudugi matangna tongana video separate ama oina seminar si sinirausing ga su pawdi loina tabiram lagani Americana China gi defense companies singda mamang da isinirausing sanction kaya thamjan khrabani masigi khut halakpo oina China na handakse USA ge company nimpu mangada sanction thamjlai masida Lockheed Martin Boeing General Dynamic Raytheon acho company kaya ma yauri asigi company nimpu manga se asigi manungda 17 firms business company haibitare amadi sanction pura thamjan kare masigi taratere asiga China ga import export toba pura leblani asida natana company asigi senior miyoi sing haibtari thabak toba miyoi sing ko even makhoi che invest tonobagi matang da China da lakpa bawda athingba dumaina thammi
aduga nimfu manga sige manungda lemhoriba 28 entities adumba company macha haiba tarigo sinrawsing company macha haiba tabani export tawbada athingba thamkre company singa si makhata na China da invest tawba thingkre ko west lebakna sanction thamjanduna leibak kaya amada khu sinrawsing makhoi gi economy da sonthali lekhata hali masida sinrawsing asia gi lebak romdagi China khaktane ba noina torpadu khut hanba ngami haina handak takliba leibak asi India gi company khara da su sinrawsing sanction se thamlai west lebak na ko masida India su China na tawliba se asumna tawba ngamgadra asini wang haibabu no sungam ngamloi maramdi kari guno habi India di yes ta hingbani seng hargati ko mayai di hingbani madugi kana basulai madugi mangja basu kaya ama lai ko China na USA da thamjanba sanction asidagi India da kana ba phangani haina India gi akhang hai singna dumaina phongdong nari India na masida isinrawsing kana base phanghauragadi China ga India ga marakta su mari se phalakta basu yari khara khara phare na tawisi ado economic sanction thambagi sanabi ase Napoleonic lan sukna ki masigi lan se karamba sahi dagi sokna ki ge bo 1803 dagi horaga 1815 phawba dumaina sokna ki asigi batam masida sumaina economic sanction thambagi sanabi se uba phange masine record to hoba haibu record to hogdaba human culture da yawba adumba history kayamsu thomo haiba tamangam deko United Kingdom ase marai chai thana bo honabada France ki Napoleon na Europe ki leibak sing United Kingdom ga trade tawbada athing patham ki asmaina mathang mathang asidagi haure record to hoba haiba bo asini sinrawsing economic sanction horpagi matang asi asisu langi maithi na ba asoba policy amni lalong makhalamane akhoi asida su tawri basiga samane maramdi karigino haibida business ki lambi singda makoina khudum chana bona raglibsi thingjanna bona raibsi sinrawsing gaina munna khantabiyo sinrawsing India gi history yengbada economic sanction gi matang ase asida United Nations na leibak singda sanction thamjilakpada India na maduda mateng pangduna lakhi United Nations di amarom da hairuragadi west leibak ki khogi lai phadibi ni haibida koi laloi sinrawsing gaina su hena khangabo apamni Indiana South Africa da ihan hana 1946 tagi 1993 phawba sanction thamki maruina angoba zatina amuba akhoi habidi native miyoi sing onaiba makhogi hak matpagi 1989 dagi 1999 da khoi Indiana Fiji da su admaina thamki asi ani simangai Indiana atop leibak sing da thamki ba khogi sanction hairgadi ko adubu India da atop leibak na economic sanction se kayama admaina thamlakhi 1974 da Canada na India da sanction thamjalaki nuclear khulai sangyeng tawrubagi sinawsing 1998 tagi 1999 phawbada USA na India da nuclear sangyeng tawbagi sanction thamjalaki adubu masi sahi amda lokthokredna haibidi 1998 da thammaga 1999 da lokthogadi ko 1998 tagi 2001 phawba Japan amasung leibak tara marina sanction thamjalaki India da Matamaduda loan pirakpa 8 pirakpa haiba tariko adu amaina pirakpa na singba sing loina adumada athingba thamjalaki kari maramgi nuclear khulai changyeng tawrubagi dabt 1992 dagi 2011 phawba USA na Indian Space Research Organization da sanction thamjalaki kari maramgi no haibda isinrawsing akoigi Kargil lan gi matamda Indiana USA da GPS haibdi Global Positioning Technology System se mateng pango adumaina hair the USA na yaraktaba asina maram oiraga ISRO na masagi satellite navigation system IRNSS hojikna navik harisi NAVIC asi semgat kip navik haibidi akoi navigation with Indian constellation haibidi ko si semgat lubagi damakta adumaina akoi gi sanction thamjalaki 2019 da Balakot air strike ka mari leinana Pakistan India da su sanction thamjalaki maroina India gi passenger plane sing Pakistan da dumaina pairakpa yagidre thingjanagre pura 30 October 2024 da USA Department of Treasury Office of Foreign Asset Control na India gi company kunma thoi da sanction thamjalaki maroina Russia Ukraine lan gi matamda Russia da khoigi lan gi khulai sanabagi masak posai adumaina khoigi pi haibagi maranda China na handak USA da thamlakli ba sanction asisu maruina Taiwan da lan gi khulai yonsin bagi ni sinros masi America gi president ase Donald Trump laglagadi hengalak pasu yari
ꯐꯝ ꯄꯥꯏꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯂꯥꯎ ꯂꯩꯔꯦꯗꯅꯀꯣ ꯆꯩꯅꯥꯒꯤ ꯄꯣꯠ ꯆꯩ ꯃꯔꯨꯑꯣꯏꯅ ꯌꯨ ꯑꯦꯁ ꯑꯦꯗ ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯛꯄꯁꯤꯡꯗ ꯇꯦꯛꯁ ꯇꯥꯔꯤꯞ ꯍꯦꯟꯅ ꯂꯧꯒꯅꯤ ꯍꯥꯏꯅ ꯁ꯭ꯀꯨꯜ ꯇꯝꯂꯤꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡꯒꯤ ꯍꯥꯞꯆꯔꯝꯒꯦ ꯇꯥꯔꯤꯞ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯑꯔꯥꯕꯤꯛ ꯋꯥꯍꯩꯅꯤ ꯇꯥꯔꯤꯞ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯂꯥꯛꯄꯅꯤ inventory of fees to be paid haibani asina maram oiraga USA na China dagi supply tawramba adu tolaga India da oina miyang thamlakani asini India gi akhang ai singna hainari basi Donald Trump laglaga di sanction gi khoi lan ase sanction thamjana bagi ase asi henganarkani asini aduba yabagi oithokpa lai asini America gi company sing asina invest tawnaba asobole bak thirakpada India da tai asini India gi akhang ai singna mu hairi basi haibdi asumana thamjanarkanda Indiana masida khoi kanabase lahauba yai asineba moina hairi Indiana kanabase phangawgani asineba phongdongnaribase Sinirawsingna tanja asida pawm soidana tabiramgani China gi sinirawsing mahik amasu amuk santora idanako masigi matangda global news na akhoi thoina phongdorpa adumaina di leite adu atai news media sing haiba tare adudadi yawnare ko ICMPV ko haiba mahik ase ai iraga hapsaramge tongana masigi separate video ma oina semtoksi masisu sinirawsing laina loba sumloi mamangi matamdasu koi khara dagi adumaina akhoi loina santorakibako aduna ngalingaidagi government na section thorang lahobuduna fagani khoi kari haini naaba hokraganda aigi yumdadi yobirakta ba haibido aduna di kanaroi ko ase haraga buran thaba miteina kainana ba yathang ni jari kanglaipa imana yaifare yaifaminarsi